kitang happy ni. Imoinu irat lakpasida mayam so chahong ahong pinna bibisu question oduga ando masigi fishery department na sitliba ngagi siguma thorom masi so hena puthok pangamaga ando masigi similon su pagat pa question ando magi apa minerals Aduga ayo aduga sige matang sida ko sige matang ngasi je koi sareng se suglai lerem badagi fishery department sareng je manipur puthok pa hore ko adu sareng je to ke matik dimal lai bo re sige matang de kai habi ni demand diam leire do loina mo piba ngam da base ngam hanningi adi apam bado ko adigi ukhalai ba poche market da yoma nangong da bida dum mayam loi launa gi bagi mong chu dum u da banate adubu target ama torga puthok pi rei se mase made akoi punam ki dai bak pabani oja do nambi ro ne de pulap oja do pulap na habi ro ne ke kya pamba asigi koi gi ima imoinu ga mari leina ngagi mela tawriba si koigi minister buju yamna thagachari aduga koigi sida nga lainingaga fajaba nga adagi makal nga je leiba phangjadaba adu mayam amachu sidisda hata kangi bung sidisda ngagi mela sana minister na sindra government na tawraga tawbiri sida loina bo makal leiba loina phangnare adu ai isasu yamna maman tangdana kara ahong mamalda aina pamjaba nga ju phangjare yamna Manipur government amadi minister bu hana na thagachai mi madik hani yamna harawe honorable na ngasi smaina sinbi dana tawraga mga siju chamana ba rate ta tawraga smaina khoda phangan bi se matung da su hena chawnga sinba ngam bi hajani hoi kainer siko bye bye yamna phai hai tare maroina specially minister sardingo thagachaningi sumaina imoinu gi silakpase sai khudingi maka tana sum sinba pame aduga ningon chakobugi bodi specially tore mamangi irang lagi bagi khara bira lebu do hanta ki khara di togi nga kone kona di habagi khara di leki aduga sima ida simbi basam nongai aduga ngami singna tongan manga potuk cheri singa sigi yonpham mafam ama haitare sugma festival sigi mangoina na togi basam pai aduga khare hena marang kaina sidai do khare hani khogi nga poruk sing yamna potok farmer sing su puning thugot pagi kari mo khar su ton jaringi aduga amatang haijaning mudang asai de khona sum stol jingi sang yam kanda mayam se hapet wari watai to kanda magi piri sarkar na lepi mamal siste kitang chenthok chensin tawra mayam na du monga dile masi yar ga di taun bidra ga hen ngai dong wali khare hen hai tar ko maram di asoi ba sing site gi mathang da amuk shamto ga hen apaba tor ga di hen apaba idoi ne ba adu ba huju pangthoi phatte ba di ade ngami singo puning thogot pa aduga mafam asna nga punama phangan biba maroina specially sartigo thank you so much aduga hena kari to buge abdunga si handak stigi experience mayam khomjan dasalaga mathangi muk chahi la pudadi khare hena phajana muk ka hena pangthok piri di am noi ne aduga thank you so much singo pangthok bi